अहनबद यमना मरुब अपडेट अम एक्सप्लोर मणिपुर दगी दुखचगे केने बी पीडीएफ लानमी तारा ग मरी गलोइना एयर पर्सनल मरी हटखरे Nscn IM हाइन एक्सप्लोर मणिपुर ना अपडेट तोबिनी अदुगा मथंग अपडेट असना लमनाई 360 दगी लुखचगरके Nscn IM ग नागा आर्मी द एम्बुस तोरपदगी खुद हनबद केने बी पीडीएफ की लानमी तारा ग मरी अमदी एयर पर्सनल मरी हटखरे हाइना लालहुलुप असिना थदुरप सेरोल अमना क्लेम तौरी सेरोल असिना हाइ हंदक म्यांमार गी ngamkhai manakta leiba naga area da kene BPDF amasung Assam Rifles ka pullaga Nscn IM da landarak pagi thabuk toina satharagli adubu aikoina yekna babu tanthokpaga loinana makhoibu amang ata thokhan ki yamna maru oiba numit aduda border area manakta national security da duty tawri pa Nscn IM naga army da PDF kene B amasung Assam Rifles na ambush tawraki adubu naga army gi maikai da casualty amata yaukhide adubu naga army na handuna khud थाबदा केने BPDF के डाटा का मरी एयर पर्सनल मरी यामना पुन्ना मियोई तारा का निपान हटखरे येकना पसिंगना चेन खरबा मतुंगदा मफम अदुदगी ड्रोन यावना यामलाबा नोंगमै अमदी मरु कया नागा आर्मी ने फंगबा ngamखि हाइना न्यू माइ न्यूज नेटवर्क दिमापुर की रिपोर्ट अमना फंगदोरगली मखा तारक अपडेट असidi पाउनिंग कॉल दगी लखोचरके हौजिक फावबा मफम मरांग खंगदन लैरी ममांग चाही 2023 की मे अहुम दगी थोरकलिबा कुकी मिलिटेंट टेररिस्ट सिंगना सथरकलिबा लान असिना लेबा असि सलाक सारे Manipur da lairiba mipum khudima ngasi kari thokani hayeng kari thokani khanbada wakhal leina kaya poknare lansina maram oidina nongmagi sura nomlaga hingjariba miyoi kaya nongmagi chara tanaba hotnabada awaba kaya mayoknari thokliba kuki terrorist singna sathariba lan asida lengak paibada yariba kuki MLA tara asigi mathakta lengak sigi luchingba chief minister sing amadi speaker na hojik fawa karigumba makhoigi mathakta lokhapam thokpa thaba amata lokhatana asuk kuiraba chahi amma makhai farba fawa karigumba makhal amatagi thabak lokhatpa ude masi sumiyam na kanna hangnariba wafamni tangdu leita ba thugairiba kuki MLA tara asigi mathakta Manipur lenga amadi center lenga na makhut thaba ngamdaba haibasi karino amadi manungda kari aronba agenda laibagino Tampaki mafam singda horakpa miyamgi ihaudadi state force singna tear gas amadi mok bomb na chingba kaptuna khongjang adubu thugaina ba honnabada asoapan fawba kaya yauri aduga chingdana karisu tawba ngamde masigi khenaba asina karino haibada ngakpa amasu phawri Haujiki oiriba Manipur gi fibam asi luraba tanfam amani haina lawi haujik fawba Manipur da ingtappa karamna purakani haibasi lenga ama leina mafam marang khangdana miyambu lehenba haibasi chumde hainingi अदुगा मथंग के अपडेट असना केरे BPDF का डाटा का मरी एयर पर्सनल मरी हटखरे Nscn IM की नागा आर्मी द एम्बुस तोरपदी खुद हनबदा केने BPDF का डाटा का मरी एयर पर्सनल मरी हटखरे हाइना लाल हुलुप असिना थोकपा सेरोल अमना क्लेम तौरी सेरोल असना हाइ हंदकता म्यांमार गी ngamkhai manakta leiba naga area केने B na PDF amasung Assam Rifles na pullaga Nscn IM army da landarakpadi gi thabuk toina satharagli adubu aikoina yekna babu tanthokpaga loinana makhoibu amanga ta thokhan ki yamna maroiba numit aduda border area manakta national security duty tawriba Nscn IM naga army the PDF KNB amasung Assam Rifles na ambush tawraki maduda naga army gi maikai da casualty amata yaukhide aduga naga army na handuna khut thabaga KNB PDF kadatara mari air personnel mari hटखरे yekna basing na sen khaba tungda mafam adudagi drone yauna yamlaba nongmai amadi marukaya naga army na phangba ngamki in 2024 ge September ahum da naga army de ambush in 2024 ge September ahum da naga army de ambush tawna bangai raga leiba yungawa amasung tumlamba yekna bagi kangbu amuk hanna khut thokna bada makhoi gi maikai da mi mari siki naga army da afaba makhal gi nongmai amadi marukaya loba ngamki adubu naga army gi maikai degi khujin mami Fawba tarakide in 2024 ki September taramathui ki nungtin pung mari dom tapa matamda naga army da KNFB amasung makhoi gi satminarba singi mathakta defense line da attack chathaki maduda naga army gi maikai da asok apan amata yaudani yekna pa force ki mi mapan neutralize tawba ngamki laibak thibadi yekna bana drone sizinaraga leptana bomb tha thabagi thabuk chatharpadi khongpham handorokpa taki adubu AK-81 amasung nongmai maru kaya loraki panba yabadi naga army gi jadrong brigade NP battalion amasung central commander CEO ga amadi Zailet ki group singa khusam naraga ZUF Gentry Kamai season of operation Nscn ke amasung Nscn member taraga mari yum da purak pangamki masigi manung da Nscn ke gi ahum Nscn gi 1 amasung ZUF ki tarani hairi